Imphal West District ki manung chana leiba Mayang Langzing Community Hall da Social Audit Gram Sabha gi meefam ama pangthokkhre meefam aduda Mayang Langzing Gram Panchayat ki staff sing amadi lamdam adom gi miyamna punna saruk yaduna ngasi gi meefam adu pangthokhi meefam adu gi maru oiba pandam di MG Narega gi matang da praja singna khangdaba kaya leiramba amadi MG Narega khaktana tana karamba thabak paikhat pe yai haiba gi matang da Mayang Langzing Gram Panchayat ki audit lamana thamkiba wafam da ngasigi mifam asida MG Narega gi matangda aikhoina khanggadaba amadi khangloidaba wafam kaya lei masida Mayang Langzing Gram Panchayat ki oina kari paikhat pa yaba lei haibadu ngasigi mifamna kupna khana nainagani haiba wafam thamki sida aham lakpa matamda social aham bhava matamda abhi niyam matungina che chang oidera kamaina ka kalse tawdaba aduga aduguma porse khara wala su